मतंगी खोंचसे कयादा ngakhrama ingaw ngawna masigi course yauraga halakpada matamduda ihan hana thengnakiba aigi nushiraba marupsing training gi nungaiba pumnamak aingondadi anawba ngaktani matamdo inkhalakpagi ingaw ngawringai matamni mafamduda loinakiba awa nungaigi punsi khongchatto amuk laklaroi kem loiraga kainaramdai mikuptuda yekiba nungsibase ngasidi mapung phare mabu handaki course halaklamnadra wakal se haipam khangtre ai pritambu tamoi si eng nungsi aduga nungsi basina ngasidi ma aigi marakta kari mu thoklaga daga asomdana kai kai sali sana dalyani asiwani hetraga kadai degi leino andong paje kreda mamangi inkol matona salam banei ma asigi leise hekning dana hekla banei ma kadai dano ne aidi ubu inkol maton dagi nei ma o ngai khun he ngasi sibu nangi senior advocate debagi chamber da chakadaba numitu natra ne hoi ma adugi lai khoirambada katkena leise yengubada sigi leise salam banei mangoloidu mali noi dausu mantro marao brong brong soladana iruzani na changi bani madu loidingai dane lai mamang se khara tai thomu adudi mai ai loiselurage as idaugi ruzab june tu ugramni khangodam ne ekta aduga ne nasan tombi tu sune posai puthok baga do khare hek ya holu chango chango adudi ai asai bau da thoki ge kari kari no khare yang uki ge hoi ma nang khara thuramu ko hoi ma chale ko chale ma chale यारे भाई अहिले हो हे भाई नंगी मरु यो पुरम को मिने नंगी हिदी बाबा सिबु काउनिंग गाउ सिबु चले चले सन tamo ima tamo la kadai ngai ko nabungi mai lau thuk chu chalo aku tak baca kan ko
Lao lao. Ima. Yare icha sidi. Ibu nang hala ba? Isa hala yadna. Oh baba. Isa hala ko fareda. Nangi handaki masigi adventure course tu pun ngai pro. Baba, yam nungai re. Aduga nangi yam ngai pa mana ne. Nang na handaki orang bisa kin interview du khale. Adugi chi sang ipa je loina le rabni ko. Kai baba, ai ba. Ai gini jom mai yale. Hausikti. Ima baba ki mate. Khasik to erusu. Mati pang bang ngam lagani. Adudagi di isal rina gi su. Pangani he. Hobo hogdri. Khangjere na gun. He. Masi ngang sidi. Asidagi di ne. Training khakta ngai re. Adudagi di police officer. Khangabra. Yare yenarano ima wa haige siagi ne imau amane thamai bangi hijamde bangi macha nupi do napaga aigena chalaga hainaru rabani nang akhoi gi mai chophan ba yade ko Tamo na training hek halakpaga aigi di mau thi daba yade haiduna nong hek ngan badagi chatpaduna numi tara halakpa ado tamo ai ina ma do masa khangninge ba ado tamoi bani yengushira Hai, thok mu halak padang ngai re. Chak la mana loire. Chak tum thungo ya ra. Ihe. He khalak baga haidra dia darbu. Horen tapna ingna hairag loire. Na koi na mana sagi na tausi dia hak hinaroi dori he. Ibungo. Iru mai thacha thogro. Ipa saibok tang cha thogu khige. Hoi baba. isis kalak hebele Cha thongon ko mama. Aya saibok cha thogu ge. isau asiga prebe haidana chakring bema la on bungi pot loi selur sila Kaidore thoibe Mina phone pairoye mangole mo ai lage kanagi phone noi janu ne tanja sina mu lai sina se thoibe simta puchalamo kadai phone do piro hello Kalpana natro. kana oi biramno Ai bu masa khangdra. Yam tu kawina. o khange khonjel se male kadai dagino yum dagino Mane. Ai nambu unaning dena torokune. Nungai ba pawam su tamning ba. kai paw lege Ai unaraga hairege. adudi ai kadai da lauge Namu nakiba hotel dugi mamang do. Adu da leirmo. hoi lage ai thame Lao. Asida famus. kari karam nungai ba pawno Aigi SI gi tabak to. Khale. migi masadi laiba phaba kaido oirabanina ekhoi gase kaukhrani da ado aigisu bar council gi certificate to phangle senior sir devangi da ai practice ke khale hana su aibu support yam to birakhiba mine Yam paina. Adubu na koi kil ge hongnabi. Thana da marum chadana. Marai to budo. Aingon da di torkon ko. Parene. Hojikpu nang kari khalige. karamba pakhumno nangna pamliba Nungsibagi sangsar se. Hiramani mukta da gisu.
हेन निक्तिसे अदुबो मंगलांदा साबा ताजमहल दी मंगलांदा लोइखिबदा अदुम काइखि नुंसिबसिबु नथनतगिरो हौजिक फावबा आइबु थाजद्रिबरा आइसु थमोय पाले हाबदी आइसु खंगे थाजदबसु नते अदुबु नंगैगी मरक्ता पल अमदि लैरे नुंसिबगी मफमदा करिनो खेतनारिबा अचौपिसक धर्म लोन चप मानै मदो वहीने कल्पना ने आई नंगी फिरे खंग्रे अदुबु उपालगु आई दिले ए आइबु उतांबिरो असुकनो पाइ चावबा थमोइजे करिनोंगी नुंसिजरुबा पाखतकनो इबुंगो आइसे नंगिने पाखतकनो इबुंगो होजिगी केस अयामबना मेंटेनेंस की हातने नंग नसासु हयें केस से नंग नसाना कंडक्ट तौरकदोरिबे होय सर कल्पना अयामबना नुपीना मागी मपुरोइबदा चकथाक पियो हाइबा डाइवोर्स नुपानसु नुपीनसु पुनमक उरेको होय सर सर न तापीबा केस की नीति नियम पुनमक आई लोय उजरे सर नसाई यो अखोइगी चेम्बरदा NSA की क्लाइंट अमसु लाअमबनी इहे काविनी हाई कोर्ट फाइल तौगदबनी अदुदी बानी चेम्बर हलसी होय सर अदुदी मागी फाइल दु कदाइदा थनमी अइना कंप्यूटर दा फिट तौगा लोना थमनबनी सर अदुदी चलगा येंगस होय सर करम पाकुमनो नंगना पामलिबा नुंसिबगी संसार से हिरामनी मुक्तादगिसु हेन निक्तिसे अदुबु मंगलांदा साबा ताजमहल दी मंगलांदा लोइखिबदा अदुम काइखि नुंसिबसिबु नथनतगिरो हौजिक फावबा आइबु थाजद्रिबरा आइसु थमोय पाले हाबदी आइसु खंगे थाजदबसु नते अदुबु नंगैगी मरक्ता पल अमदि लैरे नुंसिबगी मफमदा करिनो खेतनारिबा अचौपिसक धर्म लोन चप मानै मदो वहीने कल्पना ने आई नंगी फिरे खंग्रे अदुबु उपालगु आई दिले Bima, ngasi ima wa ma haige. Kay haigadam no ima. Ima na haigadori ba wa se nang mun na khalu. Nahak angang natrabani nasagi phirep leijarabi educated person namani adugi sumathakta brahmon imungi naitom poksabi mama mapabu lu na khanjabi amani khallaga aina phirep ase launa na ba aina nonda wafam ase haigadori ba. As adubu kidorage. Imana adukluna sang nangangi dubu Brahman kaina pangpanda palli dubu Aikhoi mini Hey nang gise ngonda tak libra ai puna magtara bani nang na thangji ba khongthang se ima pamde nang na ai ki sagai jat loina chenthan ge khale ne ai shinu bi ne nang na khali bedu ka chap mana na khan bangamba adubu ai dharma di ai na ngaka da bani Ima na pamni se kaino ai na kaya kai ba tawrage dharma haibu kaino nang na ai ki sinthak to khumli be se masimak nang gi dharma nati aduba imung sigi sanabi ni tu sunati Hare, ay wayang angindi. Hayang se nangi punsigi khongloi oigadaw misak amagidamak. Imana hayna singnabaloy kay. Madugidamak nangbu yang soidana lakani. Nahak aygi mayok talay khangan. Ima, aygi su kantabagi matam hajiktang oirabasu pibam thoktabra. Kantanabagi matam nati. Yathang pangtongnabagi harawbang maithongdo nama ingoda ullo. Aygi imungi ijat nawoda loinabak leiraban. Ay nangi wa taningdi aduga nam haduna tobusu ay pamdi nasagi khongthangdo chumna thangba ngamnabagi damangta mama ama oina lambido yatpiba khaktani aduwada khangde nang aina haiba ingadabani ko hera mathung su khangdaba kapani ko khani laksuna da lai ko
Kai chalino. Kaigino. Ai nongonda wam tang hai thalakuse. Matam kuirabane. Mafam se lambi ni. Ai matam ama hairage ba. Adugu nangna hainingmado loi hairo. Pritam, ai chalage. Saurno. Aiko. Suknatagi. Wai amakhatani. Aina nondai khangba pamai. As. Pritam, ai nanga matam khara unaba pamdi. Ai matam khara potahan biyo. Please, give me alone. Please. Ai chalage. Kalpana. Nangi wari liraga pinjaramba thamoyase nasidi nangi napa taraga mitlu pirang se kamngamde nangi wari liraga pinjaramba thamoyase Sasilai, adu ka chukuru. Adungaigi punsiga nasigi punsiga ayada ketna bananga adungaigi punsiga nasigi punsiga ayada ketna bananga Dingamloi karna di kaugani unsina pamjana kaina khibanatara nangi wari liraga pinjaramba thamoyase Krasano punsidi uiningba maungda uiraga kauki ni kanbara nanna Oi krasano punsidi uiningba maungda uiraga kauki ni kanbara nanna Dingamloi karna di dingamloi karna di kaugani nungsina pamjana kaina khibanata nangi wari liraga pinjaramba thamoyase nasidi nangi napa taraga mitlu pirang se kamngamde nangi wari liraga pinjaramba thamoyase Kalpana, nang handang marakse, wakal yam nungai tana oi kaidawre. Khangdi bandana. Ai kari haigadamno khangdi. Ai ki punsi khongthang se tingkhang ngakta. Palgi pal ngakta. Nang haisidi Pritamgi maramla. Mane. Magi wakhalna ai bulana uba male. Engon dagi
ꯀꯔꯤꯅꯣ ꯃꯥꯅ ꯄꯥꯝꯃꯤꯁꯦ? ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯍꯥꯛ ꯈꯦꯟꯅꯕ ꯊꯝꯗꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯅꯨꯄꯥꯅꯦꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯒꯤ ꯋꯥꯈꯜꯕꯨ ꯈꯪꯕꯤꯕ ꯉꯝꯗ꯭ꯔꯤꯕ? ꯂꯨꯔꯤꯕꯗꯤ ꯃꯥ ꯅꯠꯇꯦ, ꯑꯩꯅꯦ꯫ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯠꯅꯕꯤꯒ ꯃꯥꯒꯤ ꯆꯠꯅꯕꯤꯒ ꯌꯥꯝ ꯈꯦꯠꯅꯩ꯫ ꯑꯗꯨ ꯐꯔꯦꯅꯦ, ꯄꯨꯝꯅꯃꯛꯁꯦ ꯅꯪꯉꯣꯟꯗ ꯂꯣꯏ ꯂꯩꯔꯤ ꯏꯕꯦꯝꯃ꯫ ꯈꯪꯗꯦ ꯕꯟꯗꯅ, ꯑꯩ ꯌꯥꯝ ꯋꯥꯏ꯫ ꯐꯔꯦ, ꯅꯣꯡꯃ ꯑꯩ ꯅꯣꯏꯗ ꯂꯥꯛꯀꯦ, ꯑꯗꯨꯒ ꯋꯥꯔꯤꯁꯤꯡꯁꯦ ꯅꯪꯉꯣꯟꯗ ꯂꯣꯏ ꯂꯤꯔꯒꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯀꯣꯟꯊꯣꯡꯐꯧ ꯊꯤꯜꯂꯒꯦ, ꯂꯥꯛꯑꯣ꯫ bai betam puna manangi wakhanda le ado kalpana gi phiri pukai magi mongsida aisu haipam ama kangdrabane amuksu aigidamuk lepa hekta male aduga amukna ma aigi maraksida dharamagi sagi jatki khenaba hekta pusilapa bai nangi training si leram dati aidi adu bilata torsi si madu yati barake aigi apamba khakta tawge hadu ma bu nuksikhiba natte ai magi chapchaba philip amadi khangba pame fare bai nangi apamba ninguse khangna bonabada matum gharadi chimta aisu magi maramda chapchawang khangna bona aduga date kya thagino nangna training chakadu sin coming 14 ai satki batabani bai bai yamin chuntharaga nupana chunthabase hojikti chanadrabani adu nangi training do chathabi yadamni bai kari inyone to isibo pung asyam thenga sibo ba ibungo lai baba kedor kine nimbo tholo lao hello ngai re ne nangbo aina thingi ta bu thinde nangna thingi ta bu thinde kayam kuire ina ngai rise thuna lao yaring khai lao ko okay thame baba la ne bro o la e nga ngai ris ko ibungo kai na ram dai mi kopta shawnu shinam ai mangla punchi khomchani mangda kari tani ba tungda kana lakli ba nang ai na khambara yumsibu mile bibro pusme laksari kalpana hoigi yumsibu mane se chaylo sidamta sile sile kono kalpana zalamdagi mikupta nungdu umuktangdi unaramlaga napamdagi wahi amatang oirabasu tanimkibane adugu nungdam manuk no tamlamdre aduga thamoisina nangtabu uningbadi phawi haukraba masigi course ta loiraga kainaramdai mikupta phawkhiba ningamdabagi maisakta amuk nahonana nangi napamdagi phanglare ima babagi yathana nungsibisiga tanamdagi pan lapna thambibase nupina koine hel phare ai makatara nangi yapanamsi aisita waduda nangi punsina awaba purumde puramako aishu nangi namanda police officer ama oiba mamaga thorokpa ngamra yenge adubu kainaramdai makap sidadi somra
दिन क्रशनो